आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maroiba pau Shiksha Mantri Thoksom Rajesh yamna hairi college amasung higher educational institutions sing da thamliba subject sing amasung discipline sing honglakliba matamgi matungina hena phagathanbagi tangai fadaba leire Manipur COVID-19 positive oiba migi masing lising ama chamri yankai shure miyoi satret marfudra mapan na naba phaduna mayum da halankre naba phabagi changna sada yankai manga dasmik amani amasung Pradhan Mantri Narendra Modi na ngasi Madhya Pradesh da megawatt satret yankai gi solar power project ama sangaragani Shiksha Mantri Thoksom Rajesh yamna hairi honglakliba matamgi matungina college amasung higher educational institutions sing da thamliba subject sing amasung discipline sing hena phagathanbagi tangai fadaba leire Rashtriya Uchchatar Shiksha Abhiyan Manipur na sinduna emerging discipline and their prospect and challenges in Manipur haiba hiramda numinini sathagadaba khanena nebagi thorom amangarang Imphal gi GP Women's College da hawtol aduna Sri Rajesh yamna hai higher educational institutions sing da tamliba subject sing haujiki matamga chunaba amasung tungda kanar kadaba oigadabani Mahang hai anoba discipline natraga subject ama hawdoktingai mamangda mairoi sing amasung samaj ki tungi yenglaga kupna khanagadabani mai masing tambagi amata ngaraba pandamdi thabak phangba amasung laik su khangba aduni oja wapagi samasya raija sida sauna leiri adubu atai bibhag kumna oja khanba haibasi araiba thabak amadi nati haina mantri na phongdokhi Numinini sathagadaba khananainabagi mifam aduda technical session mari laigani ngasi nini chanba numita need of overhauling curriculum challenges haibasida khananainagani Nungthilgi matamdana examination reforms for quality and learner friendly haibasida khananainagani Manipur COVID-19 positive oiba migi masing lising ama chamri yankai shure haujik mioi chatruk yankai matoi tongan ba COVID care center sing da layengli Raija gi COVID control room gi cherol amagi matungina mioi satret marfudra mapan na naba phaduna mayum da halangkre naba phabgi chang asi sada yankai manga dasmik amani Amarom da Jiribangi Model School Harinagar bu phamung chama leba COVID care center oina onthokre mafam masida COVID-19 positive oiba mioi sing layeng lagani Humbudra mathoi suba Raija Thaki Ban Mahosab Thoram asi Tamenglong Jila gi indoor stadium da pangtok lagani Raija gi forest bibangna sinba thoram masida forest environment amasung climate change ki mantri Wahengbam Rajesh additional chief secretary forest environment amasung climate change MIS Khan amasung Tamenglong autonomous district council gi chairman Namsinrei Panmai saruk yagani thoram gi saruk ama oina mafam kya da uchara sing thagani hari Lockdown amasung curfew gi chana kanglon thugaiba mioi sing raija gi police na phagatpa leptri ngarang mioi chahum marfu mari amasung gari chani humbu taret phagatuna fine lupa lising nifu taret chamri yankai thian ki masigi manungda Thawbal jila degi mioi chani humbudra Bishnupur degi marfu mapan amasung Senapati jila degi mioi kinithoi yauri haujik phawda curfew amasung lockdown gi chana kanglon thugaiba sing degi police na lupa lakh humbudra lising tara humdoi chatret yankai khonggat le Tabiriba Pawasi Akashvani Imphal degini Pradhan Mantri Narendra Modi na Madhya Pradesh ki Rewa jila da paikhatpa megawatt satret yankai gi solar power project ama leibak asigi miyam da ngasi khusinaragani project asida mai megawatt chani yankai puthokpa ngamba solar generating unit ahum yauri solar project asi hectare sanga pakpa solar park amada sengatpani solar project asi Rewa Ultra Mega Solar Limited na sengatpani Meghalaya da ngarang Delhi degi halakpa mioi ama COVID-19 positive oiba thengnaki baga loinana Raija da COVID-19 gi positive oiba migi masing sama tara humdoi shure masigi manungda active case na humpu taret ni mioi nifu manga naba phaduna mayum da halangkre Nagaland da ngarang mioi tara humdoi COVID-19 positive oiba nauna thengnaki makhoi punamak parent quarantine center dagi ni hairi masi tharaga positive oiba migi masing chatruk humbudra humdoi shure Hauji Pawda active case sahum humpuma panni aduga mioi sahum marina naba phaduna mayum da halangkre Assam da ngarang khakta mioi sanga humpum nipan COVID-19 positive oiba thenaki masigi manungda mioi sahum yankai manga di Guwahati shahar khatadigini masi tharaga raija da COVID-19 positive oiba migi masing lising tara mari chatruk sure masigi manungda active case na lising mga samri kulumdoini makoi hujik tongan ba COVID care center singda layengli
ngarang khakta mioi chamri kunmathoi discharge tawkibaga loinana mioi lising ma panchama nifutaret naba phaduna mayum da halangkre mioi kuntaret na laina asdegi laikidre Tripura da ngarang punna sample lising ma chanipan humphumari test tawbagi manungda mioi 13 positive oiba thenaki masi tharaga hauji phawda raija du positive oiba migi masing lising ma chatret marphum mapan sure masigi manungda active case na chamri kunthra taret ni mioi lising ma chahum kunthra nipan naba phaduna mayum da halankre Mizoram da hauji phawda mioi chani ahum positive oiba thenare masigi manungda humphuna active case ni aduga chaman nifum doina naba phaduna mayum da halankre Arunachal Pradesh da mioi chahum ani positive oibagi manungda chama marphuna active case ni mioi chama kunna naba phaduna mayum da halangkre hauji phawda laina asina mioi ani laikidre Sikkim da mioi chama kunthra mari positive oibagi manungda humbudra mathoi naba phaduna mayum da halangkre mioi yankhai tongan ba covid care center singda laingli Chhattisgarh ki Dantewara jila ki Bastar division da Maoist kunmanga sarkar da changjarakre makhoi jila adugi SP da khulai thadoktuna changjarakibani sarkar da changjarakra Maoist sing adugi manungda ahumdi makhoi bu phabada lupa lakh amamangi mana pigani haina laukthokraba misakni Police ki cherolaman hai makhoi sing adu jila adugi mafam kya da Naxalite singa thokanba thodokta chenaba mioi singni Sarkar da changjarakra Maoist ki mioi sing adu Raja sarkar ki rehabilitation policy ki matungina pibaya batengbang pigani hari Imphal da ngasi pongba pause singi maroi pausing gi damak hojik Wahengbam Washington leire Washington Thagatari Rajesh COVID-19 gi pau amadi mahima sing tambi bagi matangda shiksha mantri gi wafam na sing bagi pau na ngasi Imphal da pongba pause yamba da maroi ba pau oiri COVID-19 gi pau da Manipur Mail da COVID ki case listing ama samri yankai shure Sangai Express Manipuri da Jiri da yum da changdoni yangshin ba haure Jili police ki personnel sing nakna rubasing quarantine tauna ba khanghan kre pausi asigi English edition dana hot spot oirakli ba Jiri da anauba case taret doctor positive oire People's Chronicle da Jeninsky doctor nupi Jiri gi nupi masa positive oire pongna phamdana Jiri da nauna positive oikhiba maridu police samadi BDF ki imung manungi mioi singni aduga sana leipaktana Jeninsky doctor ama COVID positive oire police amagi imungi mioi mari positive oire haina headline tawduna phongnari Imphal Free Press study Jiri Bamda phamung chama leiba COVID care center ama thuba matamda leiragani haiba COVID-19 gi state technical expert team gi wafam headline oiri Imphal ngarang mahima sing tambaga mari leinana numit nini chathagadaba khana nenabgi thauram hodokpada Education Mantri Dr. T.H. Rajesh samna phongdokkiba wafam su pause kharagi headline oiri sarkar gi thabak phangnaba khaktada education gi pandam oifam thokte modern world gi honglakliba mawong ga chanana subject hangba changi haiba mantri gi wafam naharu gi thogdangi ahanba headline piri pawasi Isel Express Irei Park pongna phamna singba pause singdasu headline tawri huyalan pawda Chief Minister na Governor unaduna political gi oirakliba phibam singi matangda wari sanakre haiba paw ahanba headline tawduna phongli atai headline tawneriba paw kharadi lisingani kunithoi phawbada yumthong khudingda toti sing phangalagani haiba Mukhyamantri N Biren gi wafam Kendra gi Jal Shakti Mantri na Mukhyamantri ga video conferencing gi khuthangda Raija sida Jal Jeevan Mission chanahanabagi matangda khanakhiba LPG distributor kharana aranba thawong chathare namthak tawduna pot yoliba company sing action lawgani haiba Raija gi Health Services Directorate ki designated officer ki wafam na singba panbayai Rajesh Thagatari Washington Aroibada maroiba pau Shiksha Mantri Thoksom Rajesh yamna hairi college amasung higher educational institution sing da thamliba subject sing amasung discipline sing honglakliba matamgi matungina hena fagat hambagi tangai fadaba leire Manipur COVID-19 positive oiba migi masing lising ama chamri yankhai sure mioi satret marfudra mapanna naba phaduna mayum da halangkre naba phabgi changna chada yankhai manga dasmik amani amasung Pradhan Mantri Narendra Modi na ngasi Madhya Pradesh da megawatt satret yankhai gi solar power project ama sangaragani pau loijare